election ga mari leinana wangjing ki candidate amagi yumda nongmai kapsilamle tara sokle wangjing ten tha kendra da congress ki ticket ta election thengna ba sem sariba manipur pradesh youth congress committee gi state coordinator usam manglem gi karim bi khok awang le kai da leiba yumda ngarang midang pung ni palom tabada top political party gi masing yablaba mioi shamnga romna nongmai kapsin duna landaram le hairi thodo da candidate ki yumda leiramba mioi tara rom asopan nangle amadi nupi angang singi kai khumna ba manghan naba honram le hairi थौदोदुगी मतंगदा उसम मंगलेमना पाउमिसिंगदा फोंदोरखिबदा ngarang numidang pung 8 makhai rom tabada mahaki yumda wangjingdagi gari macha amasung achobada miyoi samnga rom laktuna mahaki yumda nongmai round ke amrom masing khangdana kapsilaki matamadu da candidate ki yumda vote ka mari lenana wari sanaduna leiba miyoi tara rom asopan nangki थौदोदुगी मतंगदा मियामना इलेक्ट्रिक पोस्ट खिंगदुना लावरपदगी थोकलुबा नुपि अंगांसिंगदा वांgjingdagi लाक्लिबा नुपासिंग अदुना तानादुना मोबाइल मुनबा अमदी फनिक सिंगदुना इजत मांगहनबा होनरमखि हाइना महakna फोंदोखि थौदोदुगी पाउताबदगी मफम अदुदा मसिंग यामलबा थौबाल पुलिस कमांडो सिंग संगसिनदुना इरांग दु लाक्सिनखि हाइरी अतोप पावमना फिराल युंगबगी वाहोगदा सिंगजमैदा एनपीपी अमदी बीजेपी वाकर सिंगी मरक्ता खना सेनबा थोखरे ngarang numidang pung 8 rom tabada singjamai police station gi manung chanba singjamai parking da national people's party npp amadi bjp gi wakar ani gi marakta npp gi phiral yungbagi wahogdagi chauna khana senaba thokre hai pausina hai singjamai kendra da npp gi block office ama sangabaga mari leinana ngarang numidang pung 8 rom tabada singjamai kaithel mayagi median da npp gi phiral singyungna bohonringi da bjp sogatpani haiba kangbu ama laklaga mafam asida phiral yungba yaroi haina athingba pirakhiwani hairi tungda thingba piramliba kangbu aduna singjamai parking da leiba nauna sangagadaba npp office mamangda thelamba phiral adu lokthoknaba honarakpadagi npp amadi bjp sogatpisingi marakta khana senaba thorakiwani hairi nakalani makta asopan yaunarakpadagi police ki ahenba forcing laktuna thaudodubu matam chana laksin khibaga loinana worker sing adu yumyumda tansin ki hairi amaromda thaudodu da soklaba miyoi singjamai kendra da npp gi mirep oigadoriba oinam romen na hakthengna satune yengsin khibaga loinana sel gi mateng pikre hai थौदो सिग मरी लेना रोमेन ना हाइखिबदा असिगुम थौदो असि मतुंगदा अमहना थोगनिंगदे मियामना याबा मिरेप अदु मियामना खंजसनु फ्री एंड फेयर ओइबा मिखल ओहेनसी हाइकी महांगना हाइ ngaranggi phiral adu kanagumba yum amagi thongal da thekhiba leite lambi gi median da thechabani phiral thelingeda makoina hana khut thaba horakpadagi थौदो असि थोखिबani singjamai da ing tappa pami hairaga ing tappa oidana bohonariba si miyamgi oina laibak thibani singjamai kendra gi miyam da sigumba thabak asi sathabirakanu kendra sida nampu sapu tawba yaroi magi apamba khanjasanu makhatana karigumba nampu sapu gi thabak tawraklabadi sidagi henba sathiwa thodok thorakpa yai haiki nakalamoromda npp gi nauna hangdokliba office asiga thangnana bjp gi office ama su leibaga loinana ngarang numidang phiral yungba yani yaroi haina nakalani gi marakta ungkhatnaba thorakibani tungda police laktuna kyar gas phawba kaptuna worker sing tankhai ki hairi yunglamba phiran singsu police na loktholaga singjami police station da thamkhre hairi atopu pawmana nupi singtagi oiba commando unit ama hangu samungo nupi ngang da sathariba tamthiraba thong sing asi manipur lengakna thingba ngamnaba gidamak nupi singtagi oiba commando unit battalion na singba hangnaba lengakna thabak paikhatpham thokle haina manipur people's democratic front mpdf ki secretary sapam samung na phongdokre ngasi manipur press club ta pangthokiba pawgi mifamda mahakna hai lamdama sida nupi singda ot nairiba chathriba thong asi thingba ngamdana leiba tanatana mara leiba sing matam chana serak pibu ngamdana leiba si laibak thibani maramaduna nupi singtagi oiba commando unit amadi battalion hangba mathau taragli amoromda lambi da koilas khara thaba leita laira miyoi kharagi yum saba oidaba wasan kya piraga social worker ni haijaba kya na manipur gi khul kharabu model village ni model constituency ni haina panglaw lauthokpagi thabak si tawbiganu model village natraga constituency ama oiba targadi awat apa leita lairaba amadi ina khunba chap manaba development da mapung phana thabak paikhalaba mafam ama hana ohengadabani madunatana ngahak ki mawong da public meeting na singbada panglaw da lawba si ikaini ni haiki atopa pawmana air ga kapna bada knla gi kadar chire ngasi ayuk thobal dam police station gi manung channa senapati district sadar hills ki bungba khulen da kuki lal hulup ama oiriba kuki national liberation army knla gi kadar kharaga kunmathoi suba assam rifles ki team amaga nongmai kapna bagi thodokta knla gi kadar mari leikhidre hari
थौबाल दाम पुलिस स्टेशन दगी फंगबा पाउगी मतुंगिना बुंगबा खुलेन हाइरिबा कैथेल मानबीरोम दगी चलगा लैबा मफम असदा KNLA गी कादर खरा लैरे हाइबगी पाउ फंगबदगी कुनमाथोय सुबा असम राइफल्स की टीम अमा मफम अदु संगसिनदुना थिहुमबगी थबक चथबदा नोंमै कामनबगी थौदोक्ता कादर मरी अदु लैखिदबनी हौजिक फावबा लैखिद्रबा कादर मरी अदुगी मसक ममिंग खंगबा ngamdri asiba hakchang thokdok thokhamdagi lawkhatuna imphal da postmortem tawnabagi dabang thobal dam police station gi OC na lusingba team ama ngasi mafam adu da sangsinkhre khut thoknari ba mafam adu police station gi kharom da kilometer 90 rom chalaga leibani hairi